Pauxede Yumpum Oipamar Uipa Kara update Tokjere. Mirwood Oikraba can big fan and Apohonabada Poliski section that was in corner Putorakre. Swasanpur district Salaiba Children Home Mamada Tamba Sahi Chodriba Nupimacha Taragi Matakta Namduna. Pamla Lambagi Maralda Kona Padok Pikrabamatung Mirwood when the Lake Raba. Timothy Fanaba Honabada Swasanpur district police Nataholiba Torang Singda. Section Dabagi Mami Tarambaga Luinana High Court of Manipurna Nungnapa Pongdogre. Ngasi High Court of Manipur gi Justice Sanjoy Kumar amati Justice Moralitarian gi Division Fans the Fato Aduba Fana Nabagitamak Lakotkiba Tawang Singamari Laidana Swasanpur District Police ki SP na Thagalakiba reporting Senke. Sahiyasigi January Taragamatoida Inspector General Intelligence Manipur gi Maiketi Kanbik Aduna Mahakiming the Sinabak mobile number the tracking Tawdana call data records Lakotuna Tizin Bagitabak Satare Ike. Adumamak Swasanpur SB report Adu the Mirot Oikro Fadok Aduki mobile number Fangbakam de Aduganuma John Tapadi can be Kadu Pabangam Kedabani and report Aduda Yauriba do the SB section Dabasing Adu corner for Toke Korgi Maketaki Mirot Oikro Fadok Adu Fanaba Hosuk Paupada Lakot Kraba Tarang Sinki Marik Jumba Reforma Affidavit Kudanga Piraknaba Swasanpur district SB the Paudak Peke Loina Sandran government Mirot Oikro Padok Sing Police na Fanaba Honabada Mateng Piriba Crime and Criminal Tracking Network System Amade Interoperative Criminal Justice System Kodong Jabal Low Naba Paket Kiba Kongtang Singsu Kangalak Naba Ike Padoga the Fan Naba Honabada Central Government Piriba Sophia the Manipur Lenga Kimaki Restart Tokiba Mami Power Tadre Aina Kona Poliski Aswaving Potoke Ningsing Bajabadi Timothy Arbamiu Assis Swasanpur District Ki Batlem Hampang the Labor Norris Central Home Koba Home Bagi Administrator on the Lairaga Sahi Nauriba, Nupimacha Taramari that Namduna Famlan Bagi Maralda Kona, Pauxueki Maka the Maral Lady, Hina Lauto Kivamione, Padogek Lauto Puga, Magma from Kantaramang Kivadi Nasi Power, Police of Hana Honadona Lakivani. Makatarakpa Atopapa Amadana, Omicron first the Arungani Singnaba, Mui Home, the leader like Anare. Labagasi Tongan bus that sing the Omicron post by missing Punakuntaruk Tanga Kavatunda. Ngasi variant asi positive paramba yai chingnaba mioi ahom Delhi gi LNJF hostan da pokatun laying satare azin sadagi fangpa pawgi matungina Omicron positive paramba yai aina chingnare pamioi ahom asige manungda mioi ani di COVID positive boy bathengnare makhoi singadu Dubai France amari United Kingdom dagi India da thunglakibani haire Housing Babu oina hostel asida mioi kuntaruk laying duna laire makhoi gi manungda mioi taraga mapandi COVID positive boy bathengnare Loina Miu Tariat Amar COVID or Bayai and a Singnabadi test Tokibadagi, result Ngai from Yuisine. Nagalamromda, India, the Hanboy Omicron post boy Batanaki by Bengaluruki Doctor Ado, House Popo COVID positive for the Ire. Powers in the Makatanahai, Masaki Sahini Fugatar, Room Suraba Doctor say. COVID vaccine dose Animaka Kravani Adobalized as in a maram or donut lungster, infection Karatlaire. Makau Kiver November Kunito COVID positive within the laying Satarkevane. Maga tin and loin rumbak mu mag example kung ko na test daure makoy kutimag negative foire ado mo namak makoy example singa do genome sequencing kidamag to laboratory da thakre housing forward state government doctor asiga naramba mu chani gi khongol li na test to lo chale oirli ba fiba masigi yanglaga karnataka da genome sequencing ki lab ani approve daure loinana bakada na hen ba laboratory sing hangdok na ba center da taksin kre Karnataka yan hana positive oiba thengna kiba South Africa ki mi adugi mathakta police na FR am lokot kre mana quarantine ki kanglon thogai don hotel thadok dun sat kiba gidma kesa do lokot kebane COVID-19 Omicron variant asim halem gi labak kontra hen bada sandok ba thengna re adumare haujuk phawgi on deep variant asin maram odana malem gi mafam amata da mi sian bagi thadok amata laitri aina pawas na makatana aire Kambiron dagi nongkau phawgi dambi crore samanga supna mari changna pak thok lagane Minister na Prime Minister amasung Union Minister bu thagat pafang dokre. Impal Zeribam Nasan Highway 37 ki Kampiron dagi nongkau phopagi lambi double lane on thok na nabagi damak talupa crore. Sabanga supna mari lak umbodra taruk sengsen taruk pada Minister Berena nonghay pafang dok pagalun na Prime Minister Narendra Modi amasung Union Minister of Road Transport and Highways Nitin Gadkari bu thagat pafang dokre. Impal Zeribam National Highway 37 Park Thokpa Amasu Lane Anigi Lambi on Thokpa Loina Masi Pipe Solder Pan Bagi San Pablo Park Crore
Samanga sukna madiga lak humbutra tarak sansan tarapagi wafamasi Union Minister Road Transport and Highways Nitin Gadkarina maki Twitter da tweet tawduna phongdokibani. Imphaldagi jiribam pawbagi kilometer sani kun changba lambi asi tongan ba package tare thongna khaidolaga National Highway asi double lining tawagi tabak Ministry Road Transport and Highways ki makada paikatpani. Langol gi laifam len sing tak thokna na honarakpa laibak irang thokna na basinbani. Langol da laifam len sing thuwaiduna quarter sana na Planning and Development Authority PDN na honarak diba asi laibak irang thokna na basinbani aina. Ugol gi convener Maniton mutum na ngasi Manipur Press Club ta pangthokiba pawin mifam amada phongdokre. Manghai for maghaktaki natana lamdam asigi yalaw misengi waiba aruba laifam len ke langol da leiribani. Mafam asida PDN na quarter sagani aiduna ngami haibigi matagum arupa mafam ke ta khairakle. Thawng asi khudak lep rabadi lebak irang haurakani thawai usitana laifam len sing thugai rabadi pali balingak asisu wathok lantok thokpa mara chatpa ngamda boirapa yai. Mafam asida leiriba laifam len sing asi aikhoina hiyakta sengwa sagat panate lamdam asigi puari ga sagon haraklaba laifam len ngaktani. Laibaki waiba sakho thorangi thabak thorom sing paikalakpada atingba leite adumoinamak laigi waiba mafam sing asida sakho thorang paikalakpa matamdasu Sokvidana Tampina Bamari Lainaba sing the Karak Hayakaba Lake Ravane. Zaragasida Lifehomeland Asibu Senariba Maying Bam Rosico Ima Amasu Lampen Police Station da Gautuna. PD and a Pekalibatabak Torom sing a sida objection Amata Tauro and a Namdana Kodi Loke. Harbakudi Loki Badu to meet Bangadi Gamer the Mari Lainabas and Hando and Bahona Gadavani. Lagagasina Labak Iraq Tokna Tabak Sinbigano Hide Manitona Bakatana for Doke. Paugi mi from Aduda Maicho Dingshin Luki President Sansam Iboya Masu Sarwiaki. Atop Pau Madana Kongjang Handokre. College Osa Singi 7 UGC Face Labs Pitok Tabagi Mayokta Nabimber Kulmapandaki Faboktana Flag Base Tetuna Sanselaba Kongjangado. AG Office na Face Lab Pinabag Efrup Taropataki Madam Kaktana Handokle Aire. Pegoktaki Media and Publicity Committee Kan Banner Natadorakpa Cherolamana High. 7 UGC Base Lab Pitok Tabagi Mayokta Hoki but Nabimber Kulmapandake. Langaki College was in the Democratic among the Black Vest Tetuna Kongjang Sansindra Lakibani, December Taruk the Pangtokiba Emergency Executive Committee from the so State Legang Atuba Matamda AG Office na ACA Amsungti Egi Matanga Tariba, Coris Adugi Paukum Pinanaba, Avel Toba Aina Wareb Loke. Makatarakpa Atopapau Amadana. Afasba Lautonara Bataksin Bata Manipur gets Minister Su Sarukiaga Davane. Awang ng Bugis State Gates Minister Singla Lamdam Asdaki Afaspa Lauthokina Pasantran Government Tax Liver as the Manipur Gates Minister Nongtomba Birinso Saruya from Togi and a Civil Society Coalition on Human Rights in Manipur and the United Nations CSCSR Pongdoragle. CSCSR campaigner Folindro Concern Kode Vidona Tadorapa Zero Lamana High. Tasigi Marida Nagaland Gimon District Manung Chanalaiba Outing area the Indian Army Force in a Koila Pikpagi Tabak Toba Muitaruk Amade Miada the Bajaning the Fondok Loba Muitara Punamisam Taraga Taruk Nomeda Kaptuna Arkibaki Tongado Akanba Mount the Contempt away. Miada Sigimatang the India government and Bas Legacy Katamaksa Tabaki Hota Mangiva Tawasing at the Gimamal Imunganung Tanjan Kadavane. Haukibasahi and Kairum Asida Awang Puklam the Masida Armed Forces Special Powers Act 1950 at Kimakata. Otingi bihada si kaktana tana tamti pamihat kiamarum Indian military na sataduna lakrabane. Masigi kudam oina haranggoy thongi bihat Operation Bluebird oinang gi bihat Makoksung gi bihat RMC gi bihat Malong gi bihat asing basing nasi jelam dam masigi biham na ningsing duna lainare. Otingi tawdok asina matam sangna tagi biham na taksin duna lakiba afaspa authona na bigi kongjang asi abugana makeup thawan bugum tawre. Yakasigi matang the Tizin Kiba Amati Yangsin Kiba Office and Committee Amade. Commission Kodimak Yakasi Matang with Janadre, Maramatuna Makatana Salai, then a recommendation Kapi had Krabane. Masidasonatana United Nations Human Rights Marilenaba, Body Thematic Specialist Procedure Amadi, Universal Periodic Review Nisingba so Ekasi Miobeki had Kongonaba, Yakamani, Anna Fontokiba, like Krabane. Tamtirabayak asig mayukta Nagaland amadi Meghalagi Minister Singna Fogno Song Torupung Liba Asimiam Gilabak Tibane. Watogasi Housing Tariba Dili the Parliament Session Asida Sukwadi Chawi Suama Oire. Asigamba Yamna Luraba Tanpamasta Manipurge, Minister Nongtumba Berinda to Middle Basi Yamna Angakwa Pawe. Magi political career adu anti Afaspa moments in Adun Auto Kivani. Hyper Ningsing Pamtoge, Maramasina Manipur, Yamna Batam Sana the Gitan to Lagli Dimanasi, Mampaunan the Manipur, Langamas Afaspa Asi, Lautokina Protection Gadavani and Zero Makatana Aire.
Sanabagi Pau Amada Under 17 Women's World Cup ki team preparation da yaunadaba sanaroi tara kaurakle. Lisingani kunitoi da India na jumbu oraga pangthokadaba FIFA Under 17 Women's World Saruk Jananaba ki team semnanaba ki preparation da Saruk Jananaba Manipur da ki Nupimasa tara kaurakle. Jamshedpur da pangthokadaba preparation adu da jawruna ba Nupimasa tara asi tha asigi tara da Indigo flight da Impal thadolagane. Nupimasa tara adu de iring bandagi Janglen Julia. Nupimacha tara adude iringban dagi janglem Julia tangkam dagi ngasefam pengku ingorok dagi kaisam melody kagwa dagi laisram rezia wangoi dagi seram hempria kenok dagi loktongbam silia kaksing dagi moirang them ambika thawal hauka dagi leisam rab babina moirang dagi hemam selki amsong khoiren tak dagi linda komne Makoy tara sa kimarong da home haibadi babina selki amasong hindadi kovina apan bapitri hana lisingani konda pangtok na basem saramba Women's Under 17 World Cup ki India ki skot san kibane Julia amasong Hemfria na Kepsa ki sanaroi ni Pinku na ESU ki Silia na ICSA ki aduga Ambika na WFA ki sanaroi sing ni atopa sanaroi sing aduna YWC lang tabal gini Makadarak atopa pao matana Goa da Congress MLA Amasurijan Tokre House the Party ki mapangal ahum than thakre Goa Assembly Mikal ki mag oinen Congress da atopathong Kodiba Amada Party MLA Amasong Hanagis Minister Ravi Naik ngasi State Assembly tege resign Tokre Masingi mamang da Hanagi Goa Minister Lizen Yo Falai Rona Sahi Asik September da Congress MLA oibada resign Tokre Amasong Kona Masang Sahi ki angan bada state asig assembly mikal da contest on the power block crab mamta banners na lusing Trinamool Congress da yaukre Hanagi Minister Abi Naik resign Tokiba aduna member ni pogi Goa assembly da Congress ki mapangal ahum than thakre Mr. Naik resign Tokiba ki matang da mat piraduna state Congress se giris song da karna party na kuirapa mamangi matam dagi mahakpa party ki miyone khantra bane baso lagliba assembly mikal ki damak mahakpa party ki mere poina na bapawba khantre aike Mr. Naik na legislative assembly speaker Rajesh Pat Ekada Mahaki resignation adu pisin ke Maduda Mahakpo Haujik Haukiva Sahida Labanga Piriba PCP de Yaukiba Mahaki Masanapa Anika Loinake Nikol Singh Matuki Mr. Nagna Party Go election in charge Davendra Pandrabes Gimang da Ngasi Kona BCP de Yaurabayai Ravi Naki Masanupa Atonba Ring Nagnamaki Mapapa BCP da Yaunaba Hajakre Ike Lisingani Taragataret ki State Assembly Mikal da Sit Taragataret Fangdo Congress na mato kairaba Khoidigi chawa party hoikia to manama Sit Taragum doi Fangeba BJP na Samudra Torban ki state da government sem na mafamado ki party kharamasong Independent Singha Alliance amasem ke Adaba Congress ki state chief Giris Sodankar na Mr. Naik ki khong namadi BJP da thangsin da hana na lairabane Malamha ki masanupa anibo hana BJP da thakrabane aike Congress MLA Cameron Party thaduk laka BJP da yauksin kre Aung San Suu Kyi ki jail ki charak matam tangkai da antakre Military ki mayukta insin bam song COVID rules thubai bagi dama phamdagi tanthokra bilu singbi Aung San Suu Kyi da hana pi ki basahi mari ke jail ki charak atok Myanmar ge military lenga ki chief fatuna ningthau ka ban bita sahi ani da han than kre aroi bida content singa sigi mar oi pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri ba panama pathaga sari channel asana tomda kanarabadi subscribe to be subscribe to be like and share to su khawi namak po amaka na thagasari